बिस्मिल्लाहिर्रहमानिर्रहीम मुहतरम हजरात ngasi aikoina nei nagadoribasi yamna special oiba yamna khas oiba amal amage matangdane haibadi adugumlaba balik faraba nupa masa sing pakhang masa sing balik farabi nupi masa sing sina phattaba maholda leibana yamna kanna taunariba khwaidigi phatraba amal tabadasu yamna tugatchagadaba amal hakchangdasu yamna sokhangadaba amal Allah amasung Rasul nasu sugya yadaba amal mustazani haibadi hand practice hairiba amal sigi matang daneba ngasi aikoina nai nagadoribasi masigi yamna phatraba amal lasina aikoida kai yamna manghanbage amasung masigi phatraba amal lasida ikoi karamaina ngakthokadage haibagi matangda suneba aikoina ngasi khannagadoribasi sigi mamangda aina mayamda request tawjaningisidi ngasi aikoina khannagadoriba wafam kharasi kitang sensitive oiba wafam neba aduga yamna su maru oiba topic hujiki social media gi matam sida khangdaba sugya yadraba adugum laba topic amagi matang da neba aduna ngasi gi topic asi taba matamda ikoi family ga tadana ngai gi hotnaba tag hai taragadi ikoi nupa masen taminnaba natragana nupi masen taminnaba karigino haiba matamda ngasi gi topic asi haya gi khilaf oibagi neba amasung aikoina family masen taminnaba matamda ikai ga dabo wafam kaya yaurak ka dawriba neba ikai ga dabo wafam kaya yauragasu masigi topic asi aikoina khangdaba yadraba amasung tadaba yadraba adugum laba topic ammaneba aikoi musalman punnamak dunya sida lairaga ikoina khara khasik afaba amal tawribase jannatu phangnangai gi damakta Huzur sallallahu alaihi wasallam na aikoi da hairibasi sumna khaki polam ani gi guarantee si khakta pibiro haibidi nangi jinse sigi hifazat tawraga laaba nangi athifam sharamga sigi hifazat tawraga laaba adui taragadi jannat ki guarantee se aingonda gi lawro hairibane ahan bada masigi matang da hadis sama yamna maming chatpa hadis Bukhari Sharif ki hadis ne an Sahl ibn Sa'd radhiyallahu ta'ala anhu an Rasulillah sallallahu alaihi wasallam qala من يزمن لي ما بين لحييه وما بين رجليه أزمن له الجنة حضرت سهل بن سعد رضي الله تعالى عنه رواية توبني نبي كريم صلى الله عليه وسلم نهيدوك بيرمي كنا قم مسك أما ماجي يا أنيجي كاركتا ليريبا لي أما سون ماجي فيقل أنيجي مركتا ليريبا شرمغا هاي بدي أتيفهم سيجي أيوندا Zumedari piraba adui taragade ai Isa Muhammad sallallahu alaihi wasallam magi damakta jannat ki zumedari laurabani mathange hadis ani suba hadis asida haribasi nabi karim sallallahu alaihi wasallam na an abi hurairah radhiyallahu ta'ala anhu qala su'ila rasulullah sallallahu alaihi wasallam an aksari ma yudkhilu an-nas al-jannah qala taqwallahi wa husnul khuluq wa su'ila an aksari ma yudkhilu an-nas an-nara قال الفهم والفرج مسيح حديثنا حضرت أبو هريرة رضي الله تعالى عنه دقي رواية توبنيب نبي كريم صلى الله عليه وسلم ده هنغم ميب كرم بعمل جي زريعة دقينو مي سنسينا قويدگي هنا جنة تچنگ دوري بس أدو ده نبي كريم صلى الله عليه وسلم نهيدوك برمي تقوى جي مرم دقي هاي بدي الله تعالى جي أكيبا أما سن أفبلم تتسزد haibadi Allah bu kiraba amasung magi lamsa saza siyamna fazaraba afaba akhlaq oiraba adui taragadi maksi jannat ta chatpagi zariya ma oigene haibene masigi makha tarakpada amakka nabi karim sallallahu alaihi wasallam da hangeba karamba amal gi maram dagino khwaidagi hena mising sina jahannam gi maike de chatlibase aduda nabi karim sallallahu alaihi wasallam nahidok pirami magi zuban magi chin magi laiton amasung magi sharamga magi athifam sigi maram dagine aduna ngasi aikoina khannagadoribasi aikoigi athifam masi kamaina hifazat ke sath thamgadage aikoina karigumba phattaba guna tawningba matamda karamaina ngakthokadage haibigi matangdaneba ngasi aikoina khannagadoribasi masigi makha tarakpada aikoigi athifam masi karaida kamaina sizinnagadage haibigi matangda Quran paktaneba Allah taala na haribasi a'udhu billahi minash shaitanir rajim والذين هم لفروجهم حافظون إلا على أزواجهم أو ما ملكت أيمانهم فإنهم غير ملومين فمن ابتغى وراء ذلك فأولئك هم العادون الله تعالى نا قرآن के मनुंग दहारी बसे अदुगुम लबा मिसक जो मसागे अथीफम मसिबु हिफाजत के साथ थम लबा करीगुम्बा मागे अथीफम मसे मागे शरमगासी मागे नुपीद सिजिन्नरबा नत्रगना बांदी सिंगसिद सिजिन्नरबा बांदी हरगदी लान सोकनरगा लांदगी ngmakpa अदुगुम लबा नुपी सिंगदुबुनेबा
ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯃꯥꯅꯥ ꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯝꯅ ꯈꯛꯀꯤ ꯂꯝꯕꯤ ꯑꯃꯈꯛꯇꯅꯦꯕ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯊꯤꯕ ꯑꯃꯁꯨꯡ ꯅꯤꯀꯥ ꯁꯣꯟꯕ ꯅꯤꯀꯥꯒꯤ ꯖꯔꯤꯌꯥꯗꯒꯤ ꯑꯩꯒꯤ ꯑꯊꯤꯐꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯁꯤ ꯈꯛꯇꯅꯦꯕ ꯖꯥꯏꯁ ꯑꯣꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯈꯥꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯑꯇꯣꯞꯄꯗ ꯁꯤꯒꯤ ꯂꯝꯕꯤ ꯁꯤꯒꯤ ꯑꯇꯣꯞꯄꯗ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯏꯈꯇꯤꯌꯥꯔ ꯇꯧꯔꯕ ꯍꯥꯏꯕꯗꯤ ꯖꯤꯅꯥ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨꯕు ꯄꯨꯔꯥ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ ꯅꯤꯀꯥꯒꯤ ꯑꯇꯣꯞꯄꯗ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯉꯥꯏꯒꯤꯗꯃꯛꯇꯅꯦꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯏꯈꯇꯤꯌꯥꯔ ꯇꯧꯔꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯃꯥꯁꯤꯅ ꯑꯆꯧꯕ ꯒꯨꯅꯥ ꯑꯆꯧꯕ ꯖꯨꯔꯝ ꯍꯦꯟꯖꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤ ꯀꯨꯔꯑꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯖꯔꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯄꯥꯡꯊꯣꯛꯅꯉꯥꯏꯒꯤꯗꯃꯛꯇ ꯅꯤꯀꯥꯒꯤ ꯑꯇꯣꯞꯄꯗ ꯂꯝꯕꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯖꯦꯅꯦꯔꯦꯁꯟ ꯍꯧꯖꯤꯛ ꯕꯥꯂꯤꯛ ꯐꯥꯔꯕ ꯅꯧꯅ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯍꯦꯟ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯅꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯃꯅꯦꯕ ꯂꯩꯔꯤꯕꯁꯤ ꯀꯨꯔꯑꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯅꯗꯤ ꯕꯤꯜꯀꯨꯜ ꯅꯥꯖꯥꯏꯁꯅꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯦꯟꯖꯟꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯑꯆꯧꯕ ꯖꯨꯔꯝ ꯑꯃ ꯇꯧꯔꯕꯅꯤ ꯍꯥꯏꯕꯁꯤ ꯀꯨꯔꯑꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯅ ꯍꯥꯏꯔꯕꯅꯦꯕ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯜꯃꯦꯇꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯍꯥꯀꯤꯝ ꯍꯨꯀꯃꯥ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯄꯥꯝꯕꯁꯤꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯨꯠꯁꯤꯅ ꯄꯨꯔꯥ ꯇꯧꯔꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯀꯌꯥꯝꯅ ꯑꯃꯥꯡꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃ ꯕꯌꯥꯟ ꯇꯧꯔꯕꯅꯦꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯕꯅꯦꯕ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯑꯃꯥꯡꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯈꯖꯤꯛ ꯑꯩꯈꯣꯏ ꯅꯩꯅꯁꯦꯕ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯀꯔꯝꯍꯥꯏꯅ ꯉꯥꯛꯊꯣꯛꯑꯒ ꯆꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯁꯦꯕ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯩꯊꯣꯡ ꯑꯗꯣ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯀꯥꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯩꯊꯣꯡꯗ ꯌꯥꯎꯔꯝꯕ ꯀꯁꯤꯁ ꯑꯃꯁꯨꯡ ꯑꯦꯇ꯭ꯔꯦꯛꯁꯟ ꯕꯤꯜꯀꯨꯜ ꯈꯇꯝ ꯑꯣꯏꯈ꯭ꯔꯒꯅꯦꯕ ꯃꯥꯒꯤ ꯃꯩꯊꯣꯡꯗꯨꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯥꯟ ꯑꯃꯁꯨꯡ ꯅꯨꯔ ꯌꯥꯎꯔꯝꯕꯗꯣ ꯕꯤꯜꯀꯨꯜ ꯈꯇꯝ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯥꯒꯤ ꯃꯃꯥꯏ ꯆꯞꯁꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯔꯥꯎꯟ ꯊꯣꯛꯂꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯒꯅꯦꯕ ꯁꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯅꯤꯡꯒꯅꯦꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯅꯤꯡꯕ ꯄꯣꯛꯑꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯇꯟꯊꯔꯒ ꯂꯩꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯄꯥꯈꯪ ꯑꯣꯏꯔꯒꯁꯨ ꯍꯅꯨꯕꯒꯤ ꯍꯥꯂꯠꯅꯦꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯏ ꯋꯥꯠꯄꯒꯤ ꯃꯔꯝꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡꯁꯦ ꯅꯤꯛꯄꯤ ꯍꯧꯔꯛꯀꯅꯤ ꯉꯂꯞꯇꯪ ꯐꯝꯃꯨꯔꯕ ꯃꯇꯨꯡ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯑꯃꯝꯕ ꯎꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯁꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯗꯕꯅꯤ ꯆꯥꯕ ꯊꯛꯄꯗ ꯇꯨꯝꯗꯕ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯠ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯉꯣꯟꯗ ꯂꯩꯔꯗꯕꯅꯤ ꯁꯤꯇ ꯅꯠꯇꯅ ꯅꯝꯕꯔ 1 ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯇ꯭ꯔꯥ ꯇꯥꯔꯛꯄ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯞ ꯆꯦꯟꯊꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯃꯉꯣꯟꯗ ꯂꯩꯔꯗꯕꯅꯤ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯤꯡꯗꯣꯟ ꯀꯟꯅ ꯀꯟꯅ ꯆꯣꯡꯒꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁꯣꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯣꯏ ꯐꯥꯔꯒꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯒꯅꯤ ꯀꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯅꯤꯡꯉꯣꯏ ꯍꯥꯀꯤꯝ ꯍꯨꯀꯃꯥ ꯑꯃꯁꯨꯡ ꯑꯥꯌꯨꯔꯕꯦꯗꯤꯛꯀꯤ ꯗꯥꯛꯇꯔꯁꯤꯡꯁꯤꯒꯤ ꯀꯣꯜ ꯃꯈꯣꯏꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯖꯦꯞ ꯁꯨꯕꯒꯤ ꯑꯃꯥꯡꯕꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯕꯅꯦꯕ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯥꯡꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯍꯇꯔꯝ ꯗꯣꯁꯇꯣ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯍꯩꯅꯕꯤ ꯊꯝꯃꯤꯕ ꯃꯤꯁꯛꯁꯤꯡꯁꯦ ꯅꯨꯄꯤꯒꯤ ꯀꯥꯕꯤꯜ ꯑꯣꯏꯔꯣꯏꯑꯕ ꯅꯨꯄꯤ ꯊꯤꯅꯤꯡꯉꯣꯏꯑꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯅꯨꯄꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯛꯇꯣ ꯑꯗꯥ ꯇꯧꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯊꯨꯅꯅꯦꯕ ꯗꯤꯁꯆꯥꯔꯖ ꯑꯣꯏꯈꯤꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯇꯥꯏꯃꯤꯡ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯃꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯀꯜꯂꯦ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯊꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯍꯩꯅꯕꯤꯗු ꯂꯩꯈꯤꯕꯅꯤꯅ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯊꯨꯅꯅꯦꯕ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯊꯝꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯒꯤ ꯃꯅꯤꯁꯦ ꯌꯥꯝꯅ ꯄꯥꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯍꯤꯁꯦ ꯌꯥꯝꯅ ꯂꯥꯡꯒꯅꯦꯕ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯒꯤ ꯃꯅꯤꯗ ꯌꯥꯎꯔꯤꯕ ꯇꯤꯟ ꯃꯍꯤꯛꯁꯤꯡꯗꯣ ꯌꯥꯝꯅ ꯁꯣꯜꯂꯛꯀꯅꯦꯕ ꯃꯍꯤꯛꯁꯤꯡ ꯁꯣꯜꯂꯒꯗꯤ ꯑꯉꯥꯡ ꯌꯥꯎꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯨꯍꯇꯔꯝ ꯗꯣꯁꯇꯣ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯌꯥꯗꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯄꯥꯝꯗꯕ ꯊꯕꯛꯅꯤ ꯕꯤꯜꯀꯨꯜ ꯍꯥꯔꯥꯝꯅꯦꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯕꯤꯜꯀꯨꯜ ꯊꯥꯗꯣꯛꯀꯗꯕꯅꯦꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯦꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯠ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤꯁꯨ ꯖꯤꯅꯥꯅꯦꯕ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯍꯦꯐꯥꯖꯠ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ
ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯁꯣꯛꯂꯛꯄ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ. ꯑꯗꯨꯕꯨ ꯖꯤꯁꯇꯤꯟ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯒꯤ ꯁꯣꯛꯈꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯍꯟꯒꯠꯍꯜꯂꯛꯄꯤꯒꯅꯦꯕ. ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍು ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯕꯅꯦꯕ. ꯕꯨꯈꯥꯔꯤ ꯁꯔꯤꯐꯀꯤ ꯍꯗꯤꯁꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯤꯀꯥꯍ ꯁꯣꯟꯕ, ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯊꯤꯕ. ꯅꯨꯄꯤ ꯊꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯁꯛ ꯑꯃꯅꯤ. ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯊꯤꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ, ꯄꯩꯁꯥꯒꯤ ꯅꯨꯡꯁꯥꯒꯤ ꯑꯆꯤꯟꯕ ꯂꯩꯔꯦ, ꯑꯗꯨ ꯇꯥꯔꯒꯗꯤ ꯔꯣꯖꯥ ꯍꯦꯟꯕ. ꯔꯣꯖꯥ ꯍꯦꯟꯕꯁꯤꯁꯨ ꯏꯟꯁꯥꯟ ꯃꯤꯕꯒꯤ ꯑꯄꯥꯝꯕꯁꯦ ꯁꯤ ꯏꯪꯊꯍꯜꯂꯦꯕ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯕ, ꯅꯤꯀꯥ ꯁꯣꯟꯕ, ꯂꯨꯍꯣꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯔꯣꯖꯥ ꯍꯦꯟꯕꯁꯨ ꯑꯩꯈꯣꯏ ꯉꯝꯖꯗ꯭ꯔꯦꯕ, ꯔꯣꯖꯥꯁꯨ ꯍꯦꯟꯗ꯭ꯔꯦꯕ, ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯃꯨꯟꯅ ꯇꯥꯁꯦꯕ, ꯑꯗꯨꯒ ꯑꯃꯜ ꯇꯧꯁꯦꯕ. ꯏꯟꯁꯥꯜꯂꯥꯍꯨ ꯇꯥꯂꯥ ꯑꯜꯂꯥꯍꯅ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯇꯣꯐꯤꯛ ꯄꯤꯅꯕꯤꯒꯅꯦ. ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡꯗꯨ, ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯇꯣꯕꯥ ꯇꯤꯂꯥ ꯇꯧꯕ, ꯊꯃꯣꯏ ꯁꯦꯡꯅ ꯇꯣꯕꯥ ꯇꯧꯔꯕ ꯃꯇꯨꯡꯗꯨꯗ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ, ꯊꯥꯗꯣꯛꯀꯗꯕꯅꯤ, ꯏꯟꯁꯥꯜꯂꯥ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯤ ꯅꯤꯌꯠ ꯇꯧꯕ. ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯀꯗꯕꯅꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯜꯂꯛꯑꯕ, ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯅꯪꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦꯕ. ꯑꯅꯤꯁꯨꯕꯗꯅ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯕ ꯄꯣꯛꯍꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯅꯉꯥꯏꯒꯤ ꯍꯣꯠꯅꯕ, ꯑꯃꯨꯃꯝꯇ ꯊꯥꯗꯣꯛꯄ. ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯏꯁꯃꯥꯔꯠ ꯐꯣꯟꯁꯦ ꯁꯤꯒꯤ ꯖꯔꯤꯌꯥꯗꯒꯤ ꯑꯣꯏꯍꯜꯂꯦꯕ. ꯑꯩꯅ ꯏꯁꯃꯥꯔꯠ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅꯤꯡꯕ ꯄꯣꯛꯂꯛꯀꯗꯕ, ꯑꯄꯥꯝꯕ ꯄꯣꯛꯂꯛꯀꯗꯕ ꯄꯤꯛꯆꯔꯒꯨꯝꯕ, ꯐꯣꯇꯣꯒꯨꯝꯕ, ꯐꯠꯇꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯆꯪꯉꯨꯗꯕ, ꯌꯦꯡꯉꯨꯗꯕ. ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯏꯇꯣꯝꯇ ꯂꯩꯇꯅꯕ ꯍꯣꯠꯅꯕ. ꯀꯔꯤꯒꯨꯝꯕ ꯏꯇꯣꯝꯇ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯥꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯣ ꯂꯣꯜꯂꯒ ꯍꯤꯞꯇꯕ ꯑꯃꯁꯨꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯇꯕ. ꯃꯔꯤꯁꯨꯕꯁꯤꯗꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯏꯁꯥꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯣꯏꯗꯕꯅꯦꯕ. ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯅꯤꯡꯕ ꯍꯦꯛ ꯄꯣꯛꯂꯛꯄ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯅꯉꯥꯏꯒꯤ ꯍꯣꯠꯅꯒꯗꯕꯅꯦꯕ. ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯜ ꯇꯧꯔꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯜꯂꯥꯍꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗꯒꯤ ꯍꯦꯐꯥꯖꯠ ꯇꯧꯕꯤꯒꯅꯦꯕ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯗꯔꯈꯥꯁ ꯇꯧꯅꯤꯡꯂꯤꯕꯁꯤꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯍꯖꯔꯥꯠꯁꯤꯡ, ꯍꯥꯏꯕꯗꯤ ꯐꯝꯕꯤ ꯁꯣꯜꯂꯤꯕ, ꯐꯝꯕꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯍꯖꯔꯥꯠꯁꯤꯡꯗꯣ ꯏꯁꯀ꯭ꯔꯤꯟꯗ ꯊꯣꯛꯏꯕ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯕ, ꯃꯥꯖꯨꯟ ꯈꯔ ꯁꯤꯖꯤꯟꯅꯕ. ꯏꯟꯁꯥꯜꯂꯥꯍꯨ ꯇꯥꯂꯥ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨ ꯁꯣꯜꯕ ꯑꯣꯏꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯌꯦꯕ. ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗꯒꯤ ꯍꯦꯐꯥꯖꯠ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ.